वेलकम बैक टू माय चैनल। अदो मैम ngasi एगी ब्लॉग से हानगी को खरा कुइरेबा तो मैम वारो बिबा जादे आई काउथोकना थबक खरा चिनबदना काउथोकना एडिट तौहौद्रे अदुगा एडिट तौहौद्रबने थांगाटपसु दुम काउरे तब तौदना अदो मैम आई होजि चरिसे लमिनादा नमगी डिलीवरी के चटपनी अदो मैम आई नमगने अदा हदि लमिनादा सप्ताहरोम लैरेयबा अदो मी लेतेबा लेनिंगाय दो चासु नोंगमदि लेरमी दोचा लागा जुमदा हलक्पगी वानेबा दोचादो नोंगमा लामगा आई हलक्पगी दुगने हलक्पै हाइनबदुगा दोचासु हदि एसएजी ग्रुप की मीटिंग करिकरा लई हाबदुगा दुम फरे लैरदि दुम तातोना लैरो पुना दुम हल्लसे हाना दुम लैरे अदुनि मैम मथम दुम येंगमिनरसे। खर तौना लमिनादी जौरे अदो मैम अइना वा ngangbada सोइखिउ यावसु ngakpiu ai हाइदि वा ngangbadu jamna एक्सपीरियंस लेट्री अदुना कई हाइरगा सावगिनी सोइखिबा जहा यावरबसु मयामना ngakpiu अदो मैम अखोइ लमिनादा यौरागा मपानदा उखा कुइना लेपगा लेयबा अदो हाइदि मोइगी रूम लौबगी करी करा मैम चे चांग पिथोक पिसिन तौरिङादा आइगा चिनुगा मपानदा हाइदि गारीदा फम्मगा लेरे सासु साबना कई हायुनी अदुनि वासु वारे वीडियोसु यामना नमहौद्रे अदुम खरा नमबदा मैम पुन्ना येंगमिनरसि अदुनि चिनुसु खरा लमहेनबनिना मा होटनाबदा आइदि दुम लोइरे वाबदा मा हाइदि गारी लम्बेनगने दुम चखिगे दुमाइना तौरेबा अदो मा होटनाबदा दुम वारे अदुनि गारी मनुंगदा ngaतंग लेबदुसु अचापोत क्याम चारे हाइदि डॉक्टर मनुंगदा लेबदा चाबे अचाबदुसु मा दुम तंखाय अमा चाना लोइगरे अदुनि सिगदा जौरे लमिनादा सि लेरे हॉस्पिटल सिना अखोइगी रूम को लौबा लोइरगा सिना अखोइगी अखोइ सि रूम सेदि लेबा नतेबा रूम अखोइना लेगदा रूमदा सेंदे नतेबा रूमदा दुम महाकी पथागनी अदो मैम दुम येंगमिनरसे खाथोइगिसुनो लमहेनबना ngaतंगबो तुमिना लेते लेगा पेंटु लेइचबनिना नो खरा लमहेनबदा हेलेबा दुम येंगमिनरसे ने मना चोंगा सिरक्तरे मना सिरक्तरे खबा सिरक्तरे सिरक्तरे सेना कोई लेगदबा रूम दुगा लागा वीडियो नंबनी दो लाकपगदी वीडियो नमहौद्रेबा वामनदा ngaतंग तुमुरे लेगा गहाले हगलागा वीडियो नमबकपदी वीडियो सु जामना नमबा ngamde वामनगिना दुम तुमदा लेरबनिना दुम याम येंगमिनरसि अदुम hả? Tôi chơi nữa. Tôi chơi nữa. Hả? Ra rồi nè, chị được ra rồi nè. Semua menghalaga aku sepeda dengan jalannya dan aku nanti menikah dengan ada pekan. Ini sih yang kenom apa? Jalannya apa? Dan sambil nungguin saya ada sendiri ada pekan tu. Dan kita pada kita cari. Aku nanti ada ceri
ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯀꯌꯥꯝ ꯈꯪꯗꯦ ꯐꯖꯕꯅ ꯑꯩ ꯍꯥꯏꯗꯤ ꯃꯅꯤꯡꯗꯁꯨꯅꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯆꯤꯡꯕꯤꯗꯣ ꯅꯪꯅ ꯆꯤꯡꯉꯒꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯔꯨꯝ ꯑꯆꯥꯏꯕ ꯈꯔ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯉꯥꯛꯇꯪ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯑꯗꯨ ꯂꯣꯏꯔꯒ ꯇꯨꯝꯁꯨ ꯇꯨꯝꯃꯨꯔꯦ ꯉꯥꯛꯇꯪ ꯅꯃꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯄꯨꯁꯟꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯗꯣꯆꯥ ꯂꯥꯛꯑꯒ ꯍꯥꯏꯔꯦ ꯀꯤ ꯅꯃꯗꯣ ꯑꯉꯥꯡ ꯎꯅꯔꯦ ꯈꯣꯠꯂꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯆꯦꯔꯒ ꯂꯥꯛꯑꯦ ꯇꯧꯔꯤꯁꯤꯁꯨ ꯃꯌꯥꯝ ꯉꯥꯛꯇꯪꯗꯣ ꯑꯣꯝꯁꯤꯟꯕ ꯋꯥꯅꯤ ꯅꯨꯡꯗꯥꯡꯁꯤꯗ ꯆꯤꯅꯨ ꯇꯧꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯨꯝꯗ ꯑꯉꯥꯡ ꯇꯨꯝꯕ ꯌꯥꯗꯦꯕ ꯆꯤꯅꯨꯁꯤꯅ ꯂꯥꯡꯃꯟꯒꯤꯅ ꯑꯗꯨꯅ ꯗꯣꯆꯥꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯕ ꯃꯤꯗꯤ ꯅꯨꯡꯗꯥꯡꯁꯤꯒ ꯃꯦꯍꯦꯟꯗꯤꯒ ꯂꯩꯅꯕꯅꯦ ꯃꯥ ꯉꯥꯛꯇꯪ ꯃꯥꯅ ꯍꯥꯏꯕꯗꯣ ꯇꯧꯗ꯭ꯔꯗꯤꯅꯦ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯦꯍꯦꯟꯗꯤꯒ ꯂꯩꯅ ꯗꯣꯆꯥꯒꯁꯦ ꯃꯦꯍꯦꯟꯗꯤꯒ ꯊꯥꯖꯟꯕꯤꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯕꯨꯠꯇꯒꯤ ꯐꯖꯕ ꯍꯥ ꯃꯃꯥ ꯕꯨꯠꯇꯒꯤ ꯐꯖꯕ ꯁꯤꯗ ꯗꯣꯆꯥꯗꯤ ꯑꯉꯥꯡꯒ ꯃꯥꯟꯅꯩ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤꯒ ꯅꯨꯃꯤꯠ 5ꯅꯤ ꯂꯃꯤꯅꯥꯗ ꯂꯩꯔꯒ ꯍꯜꯂꯦ ꯍꯧꯖꯤꯛꯁꯦ ꯍꯜꯂꯤꯅꯦꯕ ꯑꯗꯨꯏꯗꯤ ꯍꯜꯂꯒ ꯑꯗꯨꯝ ꯑꯥꯗ ꯂꯥꯡ ꯈꯣꯠꯅ ꯁꯣꯁꯇꯤꯒꯤ ꯀꯩꯀꯥ ꯇꯧꯕꯩꯁꯨ ꯃꯊꯧ ꯇꯥꯏꯅ ꯑꯗꯨꯒꯤ ꯇꯥꯇꯣꯟꯅ ꯍꯥꯏꯗꯤ ꯅꯨꯃꯤꯠ 8ꯅꯤ ꯂꯩꯒꯗꯕꯗꯣ ꯅꯨꯃꯤꯠ 5ꯅꯤꯗ ꯑꯗꯨꯝ ꯍꯜꯂꯦ ꯑꯗꯨꯅꯤ ꯁꯤꯗ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯁꯣꯁꯇꯤꯒꯤ ꯂꯥꯡ ꯈꯣꯠꯅ ꯇꯧꯔꯦꯕ ꯅꯣꯡꯉꯥꯜꯂꯒ ꯁꯣꯁꯇꯤꯅꯤꯅ ꯑꯗꯨꯒꯤ ꯁꯣꯁꯇꯤꯒꯤ ꯂꯥꯡ ꯈꯣꯠꯅ ꯇꯧꯔꯤ ꯄꯨꯡ 12:04ꯗ ꯄꯨꯡ 12:04 ꯈꯪꯗꯦ ꯇꯧꯔꯤꯁꯤꯅ ꯑꯉꯥꯡꯁꯦ ꯇꯥꯔꯣ ꯐꯤ ꯇꯥꯔꯣ ꯇꯥꯔꯣ ꯇꯥꯔꯕꯣ ꯇꯧ ꯏꯍꯦ ꯍꯥ ꯁꯤꯗ ꯄꯨꯖꯥꯔꯤ ꯂꯩꯔꯦ ꯌꯦꯁ ꯌꯦꯁ ꯍꯥꯜꯂꯨ ꯀꯩꯗꯧꯔꯦ ꯃꯆꯦꯁꯤꯅ ꯇꯧꯔꯤꯁꯤꯅ
ꯇꯔꯥꯗ ꯅꯝꯊꯤ ꯋꯥꯠꯈ꯭ꯔꯦ ꯑꯗꯨ ꯅꯝꯊꯤ ꯒ꯭ꯌꯥꯔꯦꯁ ꯂꯥꯛꯑꯦꯅꯦ ꯀꯔꯤ ꯀꯅꯥꯒꯤ 2000 ꯍꯧꯖꯤꯛ ꯎꯗꯥꯔꯕꯟꯗ ꯆꯠꯂꯤ ꯕꯤꯁꯥꯜꯗ ꯆꯪꯒꯦ ꯑꯉꯥꯡꯒꯤ ꯀꯩꯀꯩ ꯂꯩꯕꯤꯔꯨꯒꯦ ꯍꯣꯔꯦꯟ ꯁꯁꯇꯤ ꯑꯩꯈꯣꯏ ꯊꯤꯒꯠꯂꯛꯑꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩ ꯃꯁꯝꯁꯦ ꯍꯥꯏꯂꯥꯏꯠ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯂꯥꯏꯠꯇꯤ ꯊꯥꯕꯅꯦꯕ ꯑꯗꯣ ꯈꯔ ꯎꯕꯅꯤ ꯁꯤꯗ ꯄꯣꯠ ꯆꯩ ꯌꯦꯡꯕ ꯍꯧꯔꯦ ꯑꯩꯁꯦ ꯄꯥꯝꯖꯔꯦ ꯐꯖꯗ꯭ꯔꯣ ꯀꯌꯥꯃꯁꯨ ꯁꯤꯗ ꯊꯝꯕ ꯌꯥꯔꯣꯏ ꯑꯇꯣꯞꯄ ꯊꯝꯕ ꯇꯥꯔꯦ ꯑꯉꯥꯡꯒꯤ ꯈꯟ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯧꯗꯤ ꯂꯧꯔꯣꯏꯕ ꯁꯨꯝ ꯌꯦꯡꯕ ꯑꯩꯈꯣꯏ ꯍꯜꯂꯦ ꯑꯩꯈꯣꯏ ꯃꯊꯛꯇꯅꯤ ꯐꯖꯔꯤꯕ ꯈꯣꯡꯅ ꯌꯦꯡꯉꯗꯤ ꯇꯨꯀꯠꯆꯩ ꯅꯠꯇ꯭ꯔꯥ ꯀꯖꯥꯅꯤꯃꯅꯤ ꯂꯥꯛꯇꯣꯏꯔꯥ ꯃꯊꯪꯗ ꯁꯟꯗꯦꯗ ꯁꯟꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯃꯥꯡꯈꯔꯦ ꯁꯤꯒꯤ ꯚꯥꯞꯀ ꯂꯩꯇꯦ ꯃꯊꯪ ꯁꯟꯗꯦꯒ ꯍꯥꯏꯗꯣꯏ ꯁꯤꯒꯤ ꯚꯥꯞ ꯂꯩꯇꯦ ꯅꯃꯥ ꯑꯉꯥꯡ ꯎꯅꯅꯤ ꯈꯣꯠꯅꯅꯤ ꯍꯥꯏꯅ ꯅꯣꯏ ꯀꯣꯟ ꯑꯃ ꯍꯥꯏꯕ ꯑꯩ ꯗꯦꯠ ꯊꯥꯔꯦ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯇ ꯈꯪꯉꯤ ꯐꯤ ꯍꯣꯡꯗꯣꯛꯅꯅ ꯑꯩꯒꯤ ꯃꯈꯣꯡꯗꯨꯗꯤ ꯆꯠꯂꯦꯅꯦ ꯊꯤꯖꯥꯕꯤ ꯅꯪ ꯊꯤꯖꯥꯕꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯅꯅꯥꯎ ꯊꯤ ꯆꯥꯏꯗꯨꯗꯤ ꯅꯪ ꯅꯅꯥꯎ ꯆꯥꯏ ꯅꯪ ꯅꯅꯥꯎ ꯊꯤ ꯆꯥꯗ꯭ꯔꯥ ꯍꯤꯟꯖꯥꯡ ꯁꯣꯏꯔꯤ ꯁꯤꯒ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯔꯤ
Namagi namuai. Lagi ni hai tu. Lagi ni hai tu. Lagi jadi makan tu. Bangla kan ni lagi ni hai tu kan tu. Mat korpu ni mat tu hai mata. Lagi ni hai tu di makan ni tu. Bangla kan tu ni juga. Lagi ni hai di kai kan tu. Kukaran tahu saya korpun tahu. Kau mana buka itu?